Yengko mayam, tenggot pi. Hi mayam puna pung ngasi gi anova video sida taram nokseri. Mayam ngasi di ai yang nganna blog se haure. Ngasi dagi di aina mahausadagi hapjarakpa blog to adugi blog to dumaina dum hapa haurani. Ada marakta budi ai dum khara marak satjana topa sudum kari no hapjan kare ado nasi dagi di ai dum daily blog semjarani. Ado mayam ahanbadaina hangduise ichanupi gini sida donta saina iramise ichanupi ngarang MDP project pirakpado adugi do mana nungdhangda tawraga dum loisalamdangagi sumaina dum thamame da aidi ngarang je tumgare yam ngana tumgare mapa machadi moi nungdhangi pung 13 makhai phawba dumaina larik pae na haiba ado mayam aise yam ngana tumi se khwang naeba na hujiki muktuna ai khwang ngarang malis tawrambani aduga ai ahanbada ai brush sengure dugi mathangda aina hujik thaktoriba hidak se homeo hidakni asigi se adha chamos thaktorini ado ai adha chamos to dum chamos tadi tawdre drop oina thadare drop 15 toina adha chamos oyeba ado asigi hidak se thakpagi maramdi ai do sakcha deba aduga doctor da yengaga sakcha na baini hidak se lawrakpani hujikti chak yam chare asigi bag angang basina aina asigi step plus kari karang hapaginiaba ase dum upuda thambadagi moi chanupi ngarang project tawbaduga lawthoga thamambani adu mayam hojik asigi phakse mayam uraga asigi bosta se uraga dum khangambasu yaiko aigi blog se mamangda yengkiba mi yauraga ri sodenki khangambasu jai sigi phakse segaire ba ina huji pai ba phakse si segaire aduna ai asigi phakse langdhokhidrobani mayam di pole si chahi mari rom sujale ba ado huji asigi phakse langdhokarani adugi makhada ina bostana turi base asigi sisu phak oidoini mayam asigi se yamna nungai mon laurane yam thina nungai duga tubadadi matamdi change yamna wai haitare ko ingondadi ado asigi se jengo mayam kamaina turin jung ahana habla mapa panga se asigi se dum taisalla kanda doi turi nya bada asigi se video ina tongana dum hapjarake ahan bagi oina di dum aina ayu ngan baduga ne ina dum tukhat pado adugi do dum mayam dum share tawrambani aba ado mayam hojiga ina thiri sina maki mayaida close satli se asigi se hapagi keno thiramina ba moidi punamak tumnari kanamba hogatri do jengo hojise ayuk angan bagi pung mari tamak tari kam ngan garno jengo aina ngarang do khara ngan tungi baduna ne ngasi khara ngan hogale aduga chai riba mayam jengo mayam asini sujam jamna chai yengo doigi phanda leiba phi sina muk ngarang sura kanda ina thuptanga gi dum thamama bane na adu suloina thupjandoini adugi asigi sina muk marakta chaliba close ki phi se sumaina macha macha kakpoi mathau taiba asigi se kakthatlani kuidi kuire ko asigi video seina mayamda asigi video semjarake na haigi base matamdi kuire isu khangeba ado ai semba ngamdaduna dum hapkidabaneba do handang nongni siga dei soide maki hapani ngasi dagi dum tauba hogolabani tuba se dum hogolabani ada mamang daina tujakiba mapa pan khopchanba kari karanga se asigi sisu ai dum loina video nam hauri adugi do ai dum tongana hapake kona ai ngo mayam asida langthuiba phi matan se asigi sijoi manghaloi ko asigi sijoi dum kona mathau torakani aduga ai huji kati macha si mupaire kati achauba se chapagane ai khutse skin ga se dum khaitang nauria bai gi se aduna skin je hubali bane aduna ai kati achauba se thangra kan dai chanupi gi mogi dum school da punaba kati macha ne ba huji chapi se sonda nai samga loi nandare do ai samga se dhyan taude dum thabak se dum loi salli ada si sumaina jeng si mayam sumaina macha se asigi se sumaina tawraga lai karak thoga itu kaina tawjarambani ado adugi do nang dare ngam jungam de ba hamra sarak siga su ichanupi ga ichanupa ga no mobile angang ani na ne jetuma chawbodo asi tuna bagi jetuma chawbodo moina kai tawna manghan khare abane aduna jetuma chana tawna tubane yam thina wana tuiyaba huji asigi se tubase narang nun hang do tuiyabane ngarang thang tubagi sumaina chaina thamambani aba gi se na nongalaga budai blog dum haurena
ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕꯁꯤꯅ ꯑꯩꯅ ꯃꯥꯒꯤꯅꯦ ꯗ꯭ꯌꯨꯇꯤꯗ ꯃꯣꯏꯒꯤ ꯁꯤꯡꯒꯜ ꯕꯦꯗꯅꯤꯅ ꯃꯣꯏ ꯗ꯭ꯌꯨꯇꯤꯗ ꯄꯤꯔꯤꯗꯨꯗꯤ ꯑꯗꯨꯒ ꯕꯦꯗ ꯀꯣꯕꯔ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛ ꯊꯝꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯁꯤꯒꯤꯁꯦ ꯇꯥꯏꯁꯜꯂꯀꯥꯟꯗ ꯃꯥꯒꯤ ꯕꯦꯗ ꯀꯣꯕꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯥꯡ ꯑꯅꯤꯈꯛ ꯂꯧꯊꯣꯛꯑꯦ ꯑꯗ ꯑꯗꯨꯝ ꯄꯥꯏꯕ ꯑꯗꯨꯒ ꯑꯁꯤꯒꯤꯁꯦ ꯇꯥꯏꯁꯜꯂꯒ ꯃꯥꯒꯤ ꯕꯦꯗꯁꯤꯠꯁꯦ ꯑꯁꯤꯒꯤꯁꯦ ꯇꯥꯏꯁꯜꯂꯒ ꯊꯝꯃꯝꯃꯅꯤ ꯁꯦꯝꯖꯤꯜꯂꯒꯅꯦ ꯑꯗꯨꯝ ꯊꯝꯃꯝꯃꯅꯤ ꯃꯥꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯕꯦꯗꯁꯤꯠ ꯃꯊꯧ ꯇꯥꯏꯌꯦꯕꯅꯦ ꯃꯣꯏ ꯑꯥꯗ ꯐꯃꯨꯡ ꯂꯩ ꯑꯗꯣ ꯐꯃꯨꯡꯗꯣ ꯑꯗꯨꯝ ꯊꯝꯅꯕꯒꯤꯅꯦ ꯕꯦꯗꯁꯤꯠꯇꯤ ꯃꯊꯧ ꯇꯥꯏꯅ ꯑꯗꯣ ꯂꯩꯕꯨꯗꯤ ꯂꯩꯌꯦꯕ ꯃꯥꯒꯤ ꯕꯦꯗꯁꯤꯠ ꯑꯅꯤ ꯂꯩ ꯑꯗ ꯑꯩꯒꯤ ꯃꯦꯆꯤꯟ ꯃꯈꯣꯟ ꯇꯥꯕꯗ ꯑꯩ ꯃꯥꯛꯁꯨ ꯍꯧꯒꯠꯂꯛꯑꯦ ꯉꯜꯂꯤꯗꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4 ꯑꯗꯨꯝ ꯑꯩ ꯊꯕꯛꯀ ꯑꯗꯨꯝ ꯋꯥ ꯉꯥꯡꯅ ꯇꯧꯅ ꯑꯗꯨꯝ 4:30 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯔꯦꯕꯅꯦ ꯑꯗꯨꯝ ꯃꯦꯆꯤꯟꯁꯤꯁꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯆꯥꯂꯨ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯊꯧꯗꯦꯕ ꯇꯞ ꯇꯧꯅ ꯊꯧꯏꯅꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈ꯭ꯔꯅ ꯑꯩꯅ ꯈꯔ ꯌꯥꯡꯅ ꯆꯦꯜꯍꯟꯕꯗꯅꯦ ꯒꯣꯗꯣꯛ ꯂꯥꯎꯔꯦ ꯁꯔꯛꯁꯤꯒꯁꯨ ꯂꯪ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯪꯁꯤꯁꯨ ꯕꯣꯕꯤꯟꯗ ꯂꯪ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯩꯒꯤ ꯐꯨꯔꯤꯠ ꯅꯠꯇꯦ ꯃꯥꯒꯤ ꯐꯨꯔꯤꯠꯅꯦꯕ ꯃꯄꯥꯒꯤ ꯐꯨꯔꯤꯠꯅꯦ ꯃꯥꯅ ꯂꯤꯠꯅꯗꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯀꯇꯟꯒ ꯑꯣꯏꯕ ꯑꯗꯨꯒꯅꯦ ꯂꯤꯠꯄ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯅ ꯑꯗꯨꯝ ꯂꯤꯠꯅꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯁꯤꯒꯤ ꯕꯦꯗꯁꯤꯠꯁꯦ ꯁꯥꯏꯠ ꯑꯃꯃꯨꯛ ꯏꯄꯩꯅ ꯂꯩꯔꯝꯃꯦ ꯑꯗꯨꯁꯨ ꯑꯩꯅ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯃꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯄꯥꯟ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗ ꯐꯤꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯆꯤꯡꯁꯤꯟꯈꯔꯦ ꯕ꯭ꯂꯦꯡꯀꯦꯠ ꯑꯅꯤꯅꯦꯕ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯁꯨꯞꯅꯔꯤꯕ ꯕ꯭ꯂꯦꯡꯀꯦꯠ ꯄꯤꯡ ꯀꯂꯔꯒꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯇꯨꯕꯤꯔꯛꯄꯅꯦ ꯃꯃꯥꯅ ꯇꯨꯕꯤꯔꯛꯄ ꯑꯗꯣ ꯑꯁꯤ ꯌꯥꯝ ꯂꯨꯝꯃꯦ ꯑꯁꯤꯒꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯑꯗꯒꯤ ꯑꯆꯧꯕ ꯕ꯭ꯂꯦꯡꯀꯦꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯨꯗꯤ ꯃꯄꯥꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗ ꯃꯥ ꯑꯗꯨꯝ ꯆꯤꯡꯁꯤꯟꯈꯤꯅꯦ ꯏꯆꯥꯅꯨꯄꯥꯗ ꯕ꯭ꯂꯦꯡꯀꯦꯠ ꯁꯨꯠꯇꯕꯗꯨꯒ ꯑꯩꯅ ꯁꯨꯠꯄꯤꯔꯝꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯀꯛꯊꯠꯅ ꯂꯣꯏꯔꯦ ꯕꯦꯗꯁꯤꯠꯇꯨꯁꯨ ꯇꯨꯅ ꯂꯣꯏꯈꯔꯦ ꯇꯥꯏꯅ ꯂꯣꯏꯈꯔꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯩ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯧꯖꯤꯛ ꯇꯧꯔꯔꯣꯏ ꯑꯁꯤ ꯀꯣꯟꯅ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯁꯣꯟꯗ ꯕꯣꯁꯇꯥ ꯑꯃ ꯑꯍꯦꯟꯕ ꯊꯝꯕꯁꯦ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯗ ꯈꯪꯕ ꯉꯝꯃꯔꯣই ꯃꯈꯥꯒꯤ ꯑꯩꯅ ꯐꯛꯁꯦ ꯑꯁꯤꯒꯤꯁꯦ ꯇꯨꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯕꯣꯁꯇꯥ ꯑꯍꯦꯟꯕꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯟꯅꯗ ꯑꯩꯒꯤ ꯕꯣꯁꯇꯥ ꯇꯨꯕꯒꯤ ꯕ꯭ꯂꯣꯛ ꯇꯣꯉꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯈꯪꯕ ꯉꯝꯒꯅꯦꯕ ꯑꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯏꯔꯤꯕ ꯕꯣꯁꯇꯥ ꯃꯆꯥꯁꯦ ꯑꯁꯤꯒꯤꯁꯦ ꯌꯥꯗꯗꯅ ꯊꯝꯍꯧꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯀꯛꯊꯠ ꯈꯣꯠꯇꯠꯅ ꯇꯧꯔꯒ ꯑꯁꯤꯒꯤꯁꯦ ꯈꯥꯎ ꯑꯃ ꯇꯥꯏꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯣꯛꯁꯤꯒꯅꯦ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯦꯆꯤꯟꯅ ꯑꯩꯗꯤ ꯇꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯃꯦꯆꯤꯟꯅ ꯇꯥꯏꯕ ꯌꯥꯕꯁꯤꯒꯅꯦ ꯑꯩ ꯀꯣꯛꯁꯤꯒ ꯀꯩꯅꯣ ꯃꯌꯥꯝ ꯇꯨꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯗꯨꯝ ꯇꯨꯕ ꯇꯥꯔꯒꯗꯤ ꯑꯩꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯀꯣꯟꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯄꯥꯟꯗ ꯏꯁꯤꯡ ꯂꯥꯛꯄ ꯃꯈꯣꯟ ꯇꯥꯔꯦꯕ ꯑꯗꯣ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗ ꯍꯧꯖꯤꯛꯇ ꯊꯣꯛꯏ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯇꯅ ꯍꯧꯖꯤꯛꯇ ꯃꯄꯥꯟ ꯊꯣꯛꯏꯗꯣ ꯂꯥꯏ ꯈꯔ ꯈꯨꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩ ꯁꯣꯝꯗ ꯏꯁꯤꯡ ꯂꯥꯛꯄ ꯃꯈꯣꯟ ꯇꯥꯏꯌꯦꯕꯅꯦ ꯑꯗꯨꯒ ꯌꯦꯡꯕ ꯆꯠꯂꯤꯅꯤ ꯏꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯁꯦ ꯃꯣꯇꯣꯔ ꯈꯣꯡꯕ ꯃꯈꯣꯟ ꯇꯥꯕꯅꯦ ꯃꯝꯁꯨ ꯃꯝꯃꯤꯁꯤ ꯌꯦꯡꯉꯣ ꯃꯣꯇꯣꯔ ꯈꯣꯡꯕ ꯃꯈꯣꯟ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯃꯝꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯅꯤꯡꯅ ꯀꯦꯃꯦꯔꯥꯁꯦ ꯄꯨꯊꯣꯔꯛꯄꯅꯦꯕ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯨꯡꯃꯝ ꯃꯝꯃꯤ ꯑꯗꯨꯒ ꯁꯤꯗ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯤ ꯑꯩꯒꯤ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯅꯧꯅ ꯊꯥꯖꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯀꯪꯁꯤꯟꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯗ ꯊꯤꯗꯣꯛꯄꯤꯔꯝꯃꯦꯕ ꯏꯆꯥꯅꯨꯄꯥꯅ ꯇꯧꯋꯤꯔꯥ ꯀꯅꯥ ꯇꯧꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯦꯛꯑꯝꯕꯗꯣ ꯅꯧꯅ ꯑꯃꯨꯛ ꯊꯥꯕꯅꯦꯕ ꯑꯗꯩ ꯏꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯗꯣꯟ ꯇꯥꯁ ꯍꯥꯏꯅ ꯏꯔꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝꯗ ꯍꯥꯏꯍꯧꯗꯔꯦ ꯏꯆꯥꯅꯨꯄꯥꯅ ꯍꯧꯒꯠꯂꯒꯅꯦ ꯑꯩꯈꯣꯏ ꯅꯅꯥꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤꯁꯦ ꯍꯦꯛꯇ ꯄꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯗꯣꯟ ꯇꯥꯁ ꯍꯥꯏꯅ ꯏꯔꯝꯃꯤꯅꯦ ꯑꯗꯣ ꯃꯣꯏꯒꯤ MDP ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯥꯒꯤ ꯀꯣꯚꯔꯁꯦ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯊꯣꯛꯍꯜꯂꯧ ꯍꯥꯏꯅꯅꯦ ꯗꯤꯖꯥꯏꯟ ꯊꯣꯛꯍꯜꯂꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯅꯞꯁꯜꯂꯤꯅꯦꯕ ꯑꯗꯣ ꯅꯞꯇꯕ ꯃꯣꯏꯒꯤ ꯆꯤꯡꯊꯣꯔꯛꯇꯕꯁꯤꯡꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯅ ꯑꯗꯨꯝ ꯖꯦꯛꯆꯔꯦ ꯃꯁꯥꯅ ꯑꯗꯨꯝ ꯖꯦꯛꯆꯔꯦ ꯑꯗꯨꯒ ꯑꯇꯩ ꯈꯛꯀꯤꯁꯤꯅ ꯑꯗꯨꯝ ꯁꯤꯗ ꯅꯝꯕꯔ ꯊꯥꯔꯤꯁꯦ ꯅꯝꯕꯔ 4 ꯀꯥꯏꯅ ꯊꯥꯔꯤꯁꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯆꯤꯡꯊꯣꯔꯛꯄꯅꯦ ꯃꯄꯥꯅ ꯉꯔꯥꯡ ꯑꯗꯣ ꯀꯛꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯞꯄꯦ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯟꯕꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯒ ꯇꯨꯝꯃꯤ ꯏꯆꯥꯅꯨꯄꯥꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯍꯧꯒꯦ ꯃꯌꯥꯝ ꯑꯃꯅꯦ ꯏꯅꯦ ꯅꯪꯒꯤ MDP ꯉꯔꯥꯡ ꯂꯣꯏꯍꯧꯗꯕꯗꯣ ꯇꯧꯒꯗ꯭ꯔꯥ ꯁꯤꯅ ꯅꯪ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯗꯨꯗꯤ A few moments later.
ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯏꯆꯥꯅꯤꯅ ꯃꯊꯛꯇ ꯄꯨꯔꯒ ꯚꯤꯗꯤꯑꯣ ꯂꯧꯔꯛꯏꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗꯣ ꯄꯥꯜꯂꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯁꯪ ꯉꯥꯡꯉꯦ ꯃꯆꯨꯁꯦ मधु मैम स्ट्रॉबेरी से जिंगरियो Ini nam. Siapa ni? Asi kita mun bawali ba? Kita cing-cing ni, aku kamu tak kini. Apa masa kau ngang ni? Kali no ay do. कहीं ना एक आइटम के Kali no ngang do. Chana cari ba? Ay chana ba? Ina lagi ni niya humra. Aduh, ay dia am terzade, mana kara-kara, buku kara-kara pijare. मधु नुमाल लगा होगा तो जाने कमाने ले रहा मैं ऊपर वाली फा अभी दस Ada mayam asi kata eh. दस महीने ही तो दो Kata eh. दो Kata eh yang pakai. सिरा सिरा दस महीने मारा आई रो माय मुंह लो Lang nu बाई ni ने pun सिरा था रे मगो आई रो था छोलो था दो Asi cing cang dari cing cang muda sih kan pan aku gimana tuh mutum lagi benar ba asi आई cing मगो cang मत dari. पूरा मुंह Nata yun po yun. Lagi asi ki firon mayam sih sudo ini nggak sih dia. Tak kita jangan cale sih, mahi dia musmai lang hal liba. Masih mayam. Sih, lang dra asi atak kita jangan cale. Tahu jam na apa kita ngap ke. तमाशान Tengok mayam, tengok pi. Midi sumainan deh, uji kita sumainan tuh tahu orangnya sana ikan apa? Yam jengo fajar dua tanjak. Si asini tamai tanai dong. Si tahu apa dia ham hau le, baru magi tahu apa gak sabu dah hina dia cuma tahu apa gak. Asi satu ini mayam. Iya si uri hingje si ju kuida meng asi dia si rolan ni. Sabi matam chang na ini deh Hawaii marum chang dah basina bayar na pirak pani apa. Ada asi si ju rolan ni. Mulle sih tengok pi boleh. Later. Mayam masing pula lagi bayar malah iya ba. Asina moto ba bayar ni. Atau malah aku dun calo leba. Atau lagi ngasih lagi morok di borase. Mangun dah pizza na yenge. Hawadra hawad jadi kang deh. Nah sudah katang hapsel le jam hafte. Sudah katang su hapsel laga hawri ni apa. Yang lagi mayam dah. Punjan thoga rasa kita ini jabun hapsan thogi na. Tapi punjan thoga rasa. Cana sih kalau ini, amul tata lagi sangkul kan? Asih sih warna biru ni apa? Sih warna biru ni tu, asangga ada sih yang mau putok mau kisi pining dari apa? Ojek sih, aham besian tu lagi. Aigi, aisu tahu rani mau menak tapi maga. 3 hours later. Aku juji olangnya jeng olang dah cengeng pen thare. Aduga cak lore, asina ngari thonge sih kalau ini ngari sih orang mana, ngari sih kalau ini ngari thonge, aku ini ngari, ada thonge saning dia tu ngari sudah thame, papor morok tu lah ini morok saya cajar, morok saya cabar ini siram dore kita, dari sih karena irun balai deh, sih karena angangi jerum tal lah deh, pun pada mayang bathak tadi hau tiaba, tu na mayang bathak tadi cajar bahai tarai, tu mayang bas sudah lah deh, kadang kahap kat cara ni. Cak sina one time bukan doi na thire. Cak sih kan tu re ising lay treba, ising loy thokare tu na kon one time bukan dum lay badu kasi kadum cara ni.
ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯅꯔꯥꯡꯅꯦ ꯄꯥꯂꯛ ꯄꯅꯤꯔ ꯊꯣꯡꯉꯦꯕ ꯄꯥꯂꯛ ꯈꯔ ꯍꯥꯞꯄꯒ ꯊꯣꯡꯉꯤ ꯌꯥꯝ ꯍꯥꯎꯔꯤ ꯑꯩ ꯁꯝ ꯄꯥꯏꯔꯔꯣꯏ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯁꯝ ꯄꯥꯏꯕꯁꯦ ꯑꯗꯣ ꯃꯥꯅ ꯉꯔꯥꯡ ꯄꯥꯂꯛ ꯄꯅꯤꯔ ꯊꯣꯡꯉꯦꯕ ꯑꯗꯨꯒꯤꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯄꯥꯂꯛ ꯄꯅꯤꯔ ꯀꯩꯅꯣ ꯑꯃꯈꯛ ꯊꯣꯡꯕꯅꯦꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯩꯅ ꯈꯤꯇꯪ ꯅꯝꯍꯧꯔꯦꯕ ꯑꯗꯨꯒꯤꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯃꯊꯪꯗ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯄꯅꯤꯔ ꯄꯥꯂꯛ ꯄꯅꯤꯔ ꯃꯇꯔꯁꯨ ꯍꯥꯞꯆꯜꯂꯦ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯅꯣꯒꯤ ꯋꯤꯟꯇꯔꯒꯤ ꯗ꯭ꯔꯦꯁ ꯊꯤꯔꯤꯉꯩꯗ ꯃꯥꯡꯅ ꯊꯣꯡꯕꯤꯕꯅꯤ ꯑꯩꯗꯤ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯍꯩꯖꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯑꯩ ꯍꯩꯖꯗꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯎꯏꯃꯥ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯌꯦꯡꯉꯨꯅꯦ ꯋꯥꯎ ꯑꯗꯒꯤ ꯑꯁꯤꯒ ꯑꯃꯁꯨ ꯑꯁꯤꯅ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯉꯈꯥꯒ ꯊꯣꯡꯕ ꯑꯁꯤꯁꯨ ꯃꯣꯇꯣꯔ ꯍꯥꯞꯆꯜꯂꯦ ꯀꯨꯂꯨꯋꯥꯏ ꯃꯔꯨꯁꯨ ꯍꯥꯞꯆꯜꯂꯦ ꯁꯤꯁꯨ ꯍꯥꯎꯔꯅꯤ ꯃꯥꯒꯤ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯕ ꯀꯔꯝꯕ ꯄꯨꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯗ꯭ꯌꯨꯇꯤꯗ ꯅꯨꯕ ꯄꯅꯤꯔ ꯄꯨꯗꯣꯏꯔꯥ ꯉꯥ ꯊꯣꯡꯕ ꯄꯨꯗꯣꯏꯔꯥ ꯍꯥꯞꯈ꯭ꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯄꯨꯔꯔꯣꯏꯗ꯭ꯔꯣ ꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯆꯥꯕꯇꯅꯦꯕ ꯍꯩꯁꯦ ꯊꯣꯡꯕꯁꯦ ꯍꯩꯖꯗꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ